sumaina khoina hojik thamjal hobasina matam natraganda hayeng mathang sahida yam hauna adum chabi be ai ko aduna yongchak lebi horo yongchak yam honge aduga kainasu loklai su thambiro aduga hayeng yongchak hoi mu phamra matam do aduga yam hauna chabiro yang thamjarage Sandra mayam ai ngasi video se ko mayam na yam nungsiraba ai chenau mayam na ai bu nungsibi badagi sister nangi frozen gi Hawaimubi thambado sembiro hobde lobo fazana utbiro haibado adugi video do oijarage mayam na yamna khawrangna ngaibi video ni ko ado mayam na aina video se aina thabak kitang chin bagi kitang thenga thaga charak bagi mayam aibu ngakpiyo warobi gano do hajage ado matam je kitang di thengjale Hawaimubi se loi hidore na ingonda comment cho la e ko Hawaimubi loi hidore sister sembiro na tawraga mayam haibire e ngasi je to March ki date 15 ni ko Sunday numit ne do si ngarang nungdang ai lai e habdo sisine hairak jabdu ne ko ado video se semjara pudo sina sumai ai athiba ki khandok jabani ko si ngarang dang lai ko pot chidagi aina khandok jare athiba gaise aduga sisina aina hanagi tha ani muksura bokhangdi kaure dum freezer sumai thamada ti aga dum lai ko patte ko ai mamangda bazar salubda lai ko da thagat jabadune kisum patte chilare ado loisala kador ba masak thire ado cheraw bodu nangnabadi dum phajabadi puthorokoni cheraw boda gadi puthorokada ba male chinang myam dum bazar imbio ai ngarang thengsu theng nungdang do amam do laifam khangdabagi mi su pakna yonre dana ko mamabani na aduna dum aphangwa le sanjarak pane ba ko aduga yam nungai ta bamna ne myamna comment sida haibire ise messenger da yam haibire ba ko sister koina semba yadi kamai taino ko lino photo in thabirak padasu moina khamdi aina photo du yengjam matam dana moina na sumai toy mkhok du sumai thudi ega mkhok che sumai na pek launa thudi ki ba che poche je sumai thudi ega moina tawraga oina hap lerame ba ko adugi oidoine ba ko musale hai maram se number 1 je adu si sumai na thudi bi ga no ba haidi koina thamja doise mapum ne ba ko aina video mamang da sudum thaga jagrabane ai mamang da adubu video singlo thengna bidabagi mi myam sina amuka dum haibire ba amta sembiro ona adugi Hawaimubi se ri da mu hanjarakpane do aina khalubna dum hana thagarkrabane na misu boring chura do dum yengbiraga yani ne khalubane ba adu mayang gidi mani henbani na ai ngasi khar thamjana ba yamdi thamjararoge ko ado khara thamjariba sida adum tanja se sare phare mayam gi oina uchara age na semjarakpane video se duka sumaina athiba koigi soiromba yawba macha masu surumba sungang mangang ba thiba tenja manba adum loi lokthokpiu ko kuina thambada ma se yaroi aduduna sise phajana chamtho osu yaibo ko hana chamthoga imungomda phajana sandopiraga nungsada natabida nungsada phawragadi yawi ko imungda sandopiraga isingdi manindo amta yawdre hara kanda tawbasu yai adubu ai oinadi imungda thamjaba matam kanghan bangai ba khotpado aingona matam kitang leitabani na aina tawjadre chamane ko hayeng koina thongam daida adum chamthoga hari ice all dum chamthok toi chapmane dana adum kanu adum chamba yai aduna mayamna hana chamaga thambige su thambiyu aduga kona hayeng cham daida adum chamaga thambige su thambiro adunga sigi oinadi aise matam je leitaba aduduna adum sumaina ising manin yawde ko sije adum tawjarage aduna mayam dum na si ko duga sigi jipar yawba lok yawba se yom pham hai ai dum thaga chakhe ko mayam ngasi nongna video thengna be se naw mayam na changaga dum yengbiyo siom bam chu dum thaga chakhabane adu comment ta to pamafam mayam chu haibira e adu su dum mayam yengbiyo ai di khangdabani na adu dagi dum laiyure ko handani hando oina dum laiba duga hojik puri comment mi mayam na sida su yole ne yam haibira e ba ko che phajab ngatani na khanga chai se athiba yawdrabane aduga yongsak su ko isinaw mayam yongsak ki matam su hoji ngarang soina la thajai do yongsak hokmo matam ne dum thambi hogo yongsak thambada hoji hena hongakhi basu ai ko mapunda lupa yang khai ga pirakpani na hamukti ado handa pirakadra piroidra tam ngamde ado hoji mapunda sama pi hoga khai honge mapunda se ani thokna thamjaragi yam chinna jo happy ganu ko yam chitna hapaga sije hangdo hangjin aduga koina tiktok tin ice on ga bani na nungai ta bani ba aduna
ꯆꯥꯡ ꯑꯃꯗ ꯁꯨꯃꯥꯏꯅ ꯍꯥꯟꯕꯤꯌꯣ ꯌꯥꯝ ꯂꯥꯏꯕꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯦꯀꯣ ꯁꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯃꯆꯥꯁꯤꯗꯗꯤ ꯌꯥꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯐ꯭ꯔꯤꯖ ꯃꯆꯥꯗ ꯆꯨꯝꯅꯒꯤꯗꯣ ꯌꯥꯅꯤꯀꯣ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯥꯕꯅꯦ ꯕꯔꯞ ꯁꯥꯐꯝꯗꯣ ꯐ꯭ꯔꯣꯖꯟ ꯍꯥꯏꯁꯦ ꯕꯔꯞ ꯑꯣꯟꯕꯒꯤ ꯑꯉꯥꯡꯒꯤ ꯑꯩꯈꯣꯏ ꯕꯔꯞ ꯁꯥꯕ ꯑꯗꯨꯗ ꯑꯥꯏꯁ ꯑꯣꯟꯐꯝꯗꯨꯗ ꯍꯥꯞꯄꯤꯌꯣ ꯑꯗꯨꯗꯨꯒ ꯑꯗꯒꯤ ꯀꯃꯦꯟꯇ ꯃꯌꯥꯝ ꯍꯪꯉꯛꯑꯦ ꯋꯤꯟꯇꯔꯗꯁꯨ ꯊꯥꯗꯣꯏꯔꯣ ꯁꯤꯁꯇꯔ ꯅꯤꯡꯊꯝꯊꯥꯗꯁꯨꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯅ ꯁꯤꯗ ꯑꯗꯨꯝ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯅꯧꯅ ꯊꯦꯡꯅꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅ ꯑꯃꯨꯛ ꯍꯪꯖꯔꯛꯏꯅꯦꯕ ꯋꯤꯟꯇꯔꯗ ꯑꯗꯨꯝ ꯊꯥꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯃꯨꯊꯠꯄꯤꯒꯅꯣ ꯐ꯭ꯔꯤꯖꯇꯣ ꯑꯗꯨꯝ ꯊꯥꯕꯤꯌꯨ ꯏꯪꯊꯝꯊꯥ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒ ꯑꯀꯨꯞꯄ ꯃꯔꯣꯟꯗꯣ ꯑꯩ ꯉꯁꯤ ꯗꯤꯇꯦꯜꯁꯇꯣ ꯑꯃꯨꯛꯁꯨ ꯂꯣꯏꯅ ꯍꯥꯏꯖꯔꯒꯦ ꯉꯁꯤ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤꯁꯨ ꯀꯣ ꯀꯩꯅꯣꯅ ꯇꯦꯝꯄꯔꯦꯆꯔꯅ ꯀꯌꯥꯝ ꯊꯥꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯃꯩꯁꯦ ꯀꯌꯥꯝ ꯀꯟꯅ ꯊꯥꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯃꯦꯛꯁꯤꯃꯝꯗ ꯑꯗꯨꯝ ꯊꯥꯕꯤꯌꯣ ꯃꯩ ꯃꯨꯠꯂꯁꯨ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯩ ꯃꯨꯠꯂꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤꯀꯣ ꯃꯩ ꯉꯥꯛꯇꯪ ꯃꯨꯠꯂꯨꯔꯁꯨ ꯑꯗꯨꯝ ꯌꯥꯕꯅꯦ ꯆꯨꯝꯅꯒꯤ ꯀꯃꯦꯟꯇ ꯍꯪꯕ ꯅꯨꯡꯉꯥꯏꯇꯕ ꯃꯦꯁꯦꯟꯖꯔꯗ ꯃꯌꯥꯝ ꯍꯪꯕꯤꯔꯛꯑꯦꯕꯀꯣ ꯃꯈꯣꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯃꯣꯏꯁꯨ ꯁꯦꯝꯕ ꯍꯧꯔꯒ ꯌꯥꯝ ꯊꯨꯅ ꯃꯨꯠꯁꯜꯂꯛꯑꯦ ꯈꯥꯝꯗꯦꯛꯑꯦ ꯁꯤꯁꯇꯔ ꯍꯥꯏꯅ ꯐꯣꯇꯣ ꯊꯥꯔꯛꯄꯗ ꯑꯗꯣ ꯃꯣꯏꯗꯤ ꯃꯈꯣꯛꯇꯣ ꯊꯨꯗꯦꯛꯑ ꯂꯩꯔꯝꯃꯦꯕ ꯃꯈꯣꯛꯇꯨꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯍꯋꯥꯏꯃꯨꯕꯤꯁꯤꯗꯤ ꯃꯁꯥꯒꯤ ꯑꯗꯨꯝ ꯖꯔ ꯃꯨꯠꯁꯜꯂꯤꯗꯅ ꯑꯗꯨꯗꯨꯅ ꯊꯨꯗꯦꯛꯄꯤꯒꯅꯨ ꯃꯈꯣꯛꯇꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯁꯦ ꯅꯨꯡꯁꯤꯠ ꯑꯝꯇ ꯆꯪꯍꯟꯕ ꯌꯥꯗꯦꯀꯣ ꯑꯗꯣ ꯃꯃꯥꯡꯗ ꯑꯩꯅ ꯁꯦꯝꯖꯕ ꯃꯌꯥꯝꯗꯨꯗꯗꯤ ꯑꯩ ꯈꯨꯠꯅ ꯑꯗꯨꯝ ꯅꯨꯡꯁꯤꯠꯇꯣ ꯂꯧꯊꯣꯛꯆꯕꯅꯤ ꯈꯨꯠꯅ ꯑꯗꯨꯝ ꯂꯧꯊꯣꯛꯑꯁꯨ ꯌꯥꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯅ ꯅꯨꯡꯉꯥꯏꯅ ꯁꯤꯅ ꯑꯣꯏꯅ ꯆꯤꯡꯊꯣꯛꯆꯔꯦ ꯈꯨꯠꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯕꯤꯔꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯌꯥꯕꯨꯗꯤ ꯑꯩ ꯃꯃꯥꯡꯗ ꯁꯨꯝ ꯇꯧꯖꯕꯅꯦ ꯁꯨꯃꯥꯏꯅ ꯇꯞꯅ ꯂꯧꯊꯣꯛꯄꯤꯔꯒ ꯑꯗꯨꯝ ꯊꯝꯕꯁꯨ ꯌꯥꯕꯗꯤ ꯌꯥꯕꯅꯦ ꯁꯤꯗꯀꯣ ꯁꯨꯃꯥꯏꯅ ꯅꯥꯟꯅ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯅꯨꯄꯥꯅ ꯇꯧꯕꯤꯅ ꯌꯥꯝ ꯅꯥꯟꯅ ꯇꯥꯈ꯭ꯔꯦ ꯑꯩ ꯑꯗꯨꯝ ꯇꯥꯊꯔꯛꯀꯦꯁꯦ ꯃꯥꯅ ꯇꯥ ꯌꯥꯄꯣꯠꯇꯦ ꯅꯪꯗꯪ ꯍꯩ ꯌꯥꯕ꯭ꯔꯥꯕ ꯅꯪ ꯑꯣꯖꯥ ꯐꯕꯩꯅꯤ ꯅꯪ ꯍꯩꯔꯤꯗꯣ ꯃꯥꯗꯪ ꯍꯩ ꯌꯥꯄꯣꯠꯇꯦ ꯑꯩꯁꯨ ꯍꯩꯒꯦꯁꯦ ꯁꯦ ꯌꯥꯈ꯭ꯔꯦꯗꯣ ꯑꯩꯈꯣꯏꯁꯨ ꯑꯣꯖꯥ ꯐꯕꯒꯤ ꯑꯣꯖꯥ ꯐꯔꯕꯅꯤꯅ ꯐꯖꯅ ꯌꯥꯈ꯭ꯔꯦꯀꯣ ꯆꯩ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯍꯩꯇꯦꯒ ꯑꯗꯨ ꯇꯧꯗꯦꯒꯅ ꯁꯨꯝꯕꯗꯤ ꯃꯥꯅ ꯍꯦꯟ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯍꯥꯏꯁꯤꯅ ꯁꯨꯝꯕꯗꯤ ꯑꯗꯨꯝ ꯍꯦꯟ ꯇꯥꯕꯅꯦꯕ ꯍꯩꯕꯁꯦ ꯂꯣꯏꯔꯦ ꯇꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯛꯂꯩꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯣ ꯌꯣꯡꯆꯥꯛꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯃꯇꯝꯗꯨꯗ ꯐꯖꯅ ꯆꯥꯕꯤꯔꯣꯀꯣ ꯍꯥꯎꯅ ꯃꯇꯝ ꯐꯪꯗ꯭ꯔꯀꯥꯟꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯌꯥꯝ ꯍꯥꯎꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯅꯠꯇ꯭ꯔꯁꯨ ꯄꯣꯠꯁꯦ ꯐꯖꯅ ꯁ꯭ꯇꯣꯔ ꯇꯧꯔꯒ ꯊꯝꯕꯤꯔꯒ ꯂꯤꯁꯜꯂꯒ ꯍꯥꯏꯇꯥꯔꯦ ꯂꯤꯁꯜꯂꯒ ꯊꯝꯕꯤꯔꯒ ꯑꯗꯨꯝ ꯆꯥꯕꯤꯕ ꯌꯥꯔꯦ ꯍꯥꯏꯅꯀꯣ ꯁꯤꯅꯦ ꯀꯩꯁꯨ ꯅꯠꯇꯦ ꯌꯥꯝ ꯏꯆꯝ ꯆꯝꯕ ꯌꯥꯝ ꯂꯥꯏꯕ ꯑꯗꯨꯒ ꯍꯦꯛꯇ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯅꯤꯌꯣꯝꯗꯣ ꯈꯤꯇꯪ ꯗꯥꯟꯕꯗꯀꯣ ꯂꯥꯏꯔꯨ ꯍꯥꯏꯗꯨꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯈꯤꯇꯪ ꯊꯦꯡꯅ ꯊꯥꯒꯠꯆꯔꯛꯄꯒꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯕꯨ ꯑꯩ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯊꯥꯒꯠꯆꯕꯅꯤꯀꯣ ꯃꯔꯣꯏ ꯃꯄꯥꯡꯒꯤ ꯃꯣꯔꯣꯛꯀꯤ ꯎ ꯃꯣꯔꯣꯛꯀꯤ ꯑꯗꯣ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝꯁꯨ ꯂꯥꯏꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯝꯖꯤꯜꯍꯧꯕꯁꯤꯅ ꯃꯇꯝ ꯅꯠꯇ꯭ꯔꯀꯥꯟꯗ ꯍꯌꯦꯡ ꯃꯊꯪ ꯆꯍꯤꯗ ꯌꯥꯝ ꯍꯥꯎꯅ ꯑꯗꯨم ꯆꯥꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯅ ꯌꯣꯡꯆꯥꯛ ꯂꯩꯕꯤꯍꯧꯔꯣ ꯌꯣꯡꯆꯥꯛꯁꯨ ꯌꯥꯝ ꯍꯣꯡꯉꯦ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯂꯣꯛꯂꯩꯁꯨ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯌꯣꯡꯆꯥꯛ ꯍꯋꯥꯏꯃꯨꯕꯤ ꯐꯪꯗ꯭ꯔ ꯃꯇꯝꯗꯣ ꯑꯗꯨꯗ ꯌꯥꯝ ꯍꯥꯎꯅ ꯆꯥꯕꯤꯔꯣ ꯁꯤꯗ ꯑꯣꯏꯅ ꯊꯝꯖꯔꯒꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯗꯦꯠꯁꯨ ꯁꯨꯃꯥꯏꯅ ꯊꯥꯖꯟꯕꯤꯌꯨꯀꯣ ꯗꯦꯠꯁꯦ 15 March 2025 25ꯇ ꯍꯥꯏ ꯂꯩ 26 2026 ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯃꯇꯝ ꯆꯪꯕꯤꯔꯒ ꯍꯌꯦꯡ ꯍꯥꯎꯅ ꯑꯗꯨꯝ ꯆꯥꯗꯣꯏꯅꯤꯀꯣ ꯁꯤꯂꯔꯦ ꯁꯤ ꯅꯨꯡꯁꯤꯠ ꯈꯤꯇꯪ ꯌꯥꯎꯔꯦ ꯍꯥꯡꯉꯝꯕꯗ ꯑꯉꯥꯡꯅꯔ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛꯀꯤꯗꯨꯅ ꯆꯤꯡꯊꯣꯛꯄꯤꯔꯒꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯀꯝꯅ
14 November 2025 ꯊꯝꯈꯤꯕ ꯎꯃꯣꯔꯣꯛꯇꯨꯅꯦ ꯉꯁꯤꯒꯤ ꯃꯌꯥꯝ ꯁꯥꯏꯖ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯃꯌꯥꯝ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ ꯀꯌꯥꯗ ꯌꯧꯅꯦꯍꯦ ꯁꯤ ꯁꯥꯁꯦ ꯀꯩ ꯁꯥꯅꯣ ꯍꯥꯏ ꯉꯝꯕꯗ ꯃꯥ ꯀꯩꯅꯣꯝ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯕ ꯉꯝꯃꯗꯤ ꯃꯊꯪ ꯊꯣꯡꯖꯔꯛꯑꯒꯦ ꯁꯤ ꯅꯠꯇꯕ ꯑꯃꯁꯨ ꯂꯩꯌꯦ ꯃꯌꯥꯝꯅ ꯌꯥꯝꯅ ꯌꯦꯡꯅꯤꯡꯒꯗꯕ ꯑꯃ ꯂꯩꯌꯦ ꯀꯩꯅꯣꯝ ꯌꯥꯎꯏ ꯃꯌꯦꯛ ꯍꯦꯟꯅ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯑꯩꯅ ꯍꯦꯟꯅ ꯈꯪꯍꯜꯂꯝꯃꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯈꯪꯍꯜꯂꯨꯅꯦ ꯃꯌꯦꯛ ꯁꯦꯡꯈ꯭ꯔꯦ ꯁꯦꯡꯉꯦ ꯁꯦꯡꯉꯁꯨ ꯈꯪꯗ꯭ꯔꯤ ꯈꯪꯒꯅꯤ ꯇꯣꯛꯑꯣ ꯌꯥꯔꯦ ꯈꯪꯗꯦ ꯈꯪꯒꯅꯤ ꯇꯣꯛꯑꯣ ꯃꯌꯥꯝ ꯑꯩꯒꯤ ꯐꯣꯇꯣꯁꯦ ꯍꯋꯥꯏ ꯃꯨꯕꯤ ꯌꯣꯟꯕꯤ ꯃꯥꯟꯗ꯭ꯔꯥ ꯍꯋꯥꯏ ꯃꯨꯕꯤ ꯌꯣꯟꯖꯔꯤ ꯃꯌꯥꯝ